COVID-19 pandemic sidagi kanana basi only vaccination sidani akoina vaccination natra di upai leiroi adui mathakta hantak akoi manipur gi yam laibak thibase variant si delta variant toibo delta variant si am sathi ba koi ada test ki thaba matam da loina delta variant ni hai basi confirm tore delta variant si am sathi ba yam thu thuna infectious hoigan sandokale loina na thak nagan ba hai tare aduna ni ngarang suddenly I am very upset ngarang 800 ka something positive case hoye out of 5000 something test over that means percentage yang wang khalakpa adagi casualty mortality si tara mari hoiba nahan single digit ta handarabani taret nipan sumaina to kitang relax to rubani relax obin si wakhalda adubu masi maduna ne akoina mass vaccination jinatna makoi upai leroi en torkanda in honorable MLA Singh adagi honorable Pradhan the ADC members lady bus civil society organization clubs punamak yaholakanda vaccination jinatna upai leroi aduna vaccination tokse haidna hojiksi kendra mai magi kun akse koi hengangi simukta dunga si mapam mangane koi kapise sumain torkanda koi am kan honori ngarang da 25,000 ki abab ngarang khakda Delhi gi hanadi lising manga kapa nipan kapa mari kapa tormane hujikti ngasi mari mangane sida train ama 20,000 abab vaccination kapa hore aduna ngarang ju 25,000 ki mathak da kape ngasi ju all manipur gi oina adum 25-30 adai maya da kapani masi akoina nong mada 50,000 gumba koi pick up to bungam ba nong mada vaccination ji 50,000 gumba koi pick up to bungam ba all over the state then ado raga de koina July August ki in part adai de manipur gi loina thungbungam godra cover to bang hoji si ngasi bawda 8 lakhs kuma yor mane ngasi kapi siga warka de 8 lakhs ni tawreba out of 28 adu tadi madugi calculation torka 50 setpa kanda koi just na kanogi August ki in part or September ki first week odai ba bawde koi loina cover to bungam godra in khali aduna I once again I praja manipur ki praja me amda ina appeal tokjari sigi variant si delta variant si yamna sathi ba yamna longna gan ba yam thuna infection oigan ba dugumba virus makhalamani covid tasu variant different variant rekre delta variant si am sathi ba adugumba makhalgi virus ni aduna mayamna social distancing phajana maintain to biba maxima sung thabi daba het mi ya pullaba mask thabi daba aduga hand sanitizing phajana to biba aduga maruina priority se vaccination ge award par leroi vaccination ge award par leroi ngasi ju 75,000 sama lakhre hayeng su lakhne hek waling ke lakhne darkar leba singa ingarang mukta dai ministry ge wari saya da and mayam da ina appeal to jening base hida kap thok piro hida kap tringa gi marakta mirakta thokpi gano mirakta thokpu matam da social distancing to biu mask sin biu hairi bakhara je koina SOP singa na chalaga di ai koi sungsoi soidna sigi variant sidagi deadly kaino sidagi pandemic sidagi koi kanmung angwani aduna mayam puna mana koi punna section mina se na ya mohna mayam da appeal tawjere ya maruina ikoi gi luri se nong magi earning tawjaraga hingjaba family mayam am su leida hairi basing siksu khandawe ade sarkar na pidna kayam pini sarkar na ngarang cabinet koi 100 crore muki de mioi lakh ani mukta lising manga da woso koi thana na bagi magi bank account leiba sing se driver sing auto driver van driver adagi puja tauruga leijaba kotan isei arangkom chatlaga leijaba wari bhajariba adagi bazar da phammaga yonjaba pofam phambi sing kari sigi mayam si khoina khanba kanda 2 lakhs muk laiba beneficiary hariba 2 lakhs piba kanda 100 crore muk sangne aduna akhoi ngarang cabinet lor kanda akhoi hanagi leiriba khoina budget gi akhoi sijna roida covid na maram or kanda sen ba ya roida thabak to ya roida ba dugum da gi khara kakthar kanda 100 crore muk se khoi mobilize tore adu mobilize or kanda akhoi first phase oina July ki last part gi akhoi my DBT direct
benefit transfer moi gi account da thaba horgani khoi kana keno tawri do second installment na September gi mamang September middle part da thana ba tawbe ado masi pi dana kayam pi ni lising manga duna kai dawni cheng ju pi ri pi budi cheng ju free da napsa gi card pai ba sing free da pi ri hida ka pi sin hawai paisa tingam bani hoji free da oire loina honorable prime minister Narendra Modi gi makha da to budi sana ba sing free da pi re hida ka na ba free da pi re ado khoi government na hairi ba simuga state government na matheng pangsil lagadi praja ji kidang di saphagani adubu sina loina yada bani na relaxation se khoi khara tai tara gi matung da di relaxation khara taununa ba khanari provided ꯑꯩꯈꯣꯏꯒꯤ SOP ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯑꯗ ꯚꯦꯛꯁꯤꯅꯦꯁꯟꯁꯤ ꯃꯥꯁ ꯑꯣꯏꯅ ꯇꯧꯔꯒ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯅꯩ